ꯂꯝꯗꯝ ꯑꯁꯤꯗꯒꯤ ꯗ꯭ꯔꯒ ꯂꯂꯣꯟꯕꯁꯤꯡ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯂꯁꯤ ꯅꯍꯥ ꯑꯣꯏꯔꯤꯕ ꯏꯆꯥꯁꯤꯡ ꯀꯜꯍꯧꯔꯁꯤ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯆꯪꯁꯤꯜꯂꯤꯕ ꯏꯆꯥꯁꯤꯡꯒꯤꯗꯃꯛ ꯃꯃꯥ ꯑꯩꯈꯣꯏꯅ ꯁꯧꯒꯠꯃꯤꯟꯅꯁꯤ ꯍꯥꯏꯕ ꯄꯥꯟꯗꯝꯗ ꯃꯩꯔꯥꯄꯥꯏꯕꯤ ꯑꯃꯗꯤ ꯅꯍꯥ ꯀꯌꯥꯅ ꯁꯔꯨꯛ ꯌꯥꯗꯨꯅ ꯉꯔꯥꯡ ꯅꯨꯃꯤꯗꯥꯡ ꯋꯥꯡꯖꯤꯡꯗ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯃ ꯆꯠꯈ꯭ꯔꯦ ꯋꯥꯡꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯗꯨꯅ ꯆꯠꯈꯤꯕ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨ ꯋꯥꯡꯖꯤꯡ ꯍꯣꯗꯥꯝꯕ ꯄꯨꯈ꯭ꯔꯤ ꯑꯆꯧꯕ ꯂꯝꯄꯥꯛꯇꯒꯤ ꯍꯧꯔꯒ ꯋꯥꯡꯖꯤꯡ ꯑꯃꯗꯤ ꯍꯩꯔꯣꯛꯀ ꯂꯣꯟꯅꯕꯗ ꯂꯩꯕ ꯊꯣꯡ ꯂꯥꯟꯗꯨꯅ ꯋꯥꯡꯖꯤꯡ ꯍꯩꯇꯨꯄꯣꯛꯄꯤ ꯇꯦꯛꯆꯝ ꯂꯩꯀꯥꯏ ꯑꯦꯁꯀꯦ ꯂꯩꯀꯥꯏ ꯑꯃꯗꯤ ꯋꯥꯡꯖꯤꯡ ꯀꯩꯊꯦꯜ ꯐꯥꯎꯗꯨꯅ ꯆꯠꯂꯕ ꯃꯇꯨꯡ ꯈꯣꯡꯆꯠꯀꯤ ꯍꯧꯐꯝꯗ ꯑꯃꯨꯛ ꯂꯝꯊꯨꯡꯐꯝ ꯑꯣꯏꯈꯤ ꯃꯩꯔꯥ ꯈꯣꯡꯆꯠ ꯑꯗꯨꯗ ꯋꯥꯡꯖꯤꯡꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯌꯥꯔꯣꯏ ꯗ꯭ꯔꯒ ꯆꯥꯕ ꯌꯥꯔꯣꯏ ꯗ꯭ꯔꯒ ꯃꯔꯨ ꯐꯥꯎꯅ ꯃꯨꯊꯠꯀꯗꯕꯅꯤ ꯍꯥꯏꯕ ꯈꯣꯜꯂꯥꯎꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯂꯦꯀꯥꯔꯗꯁꯤꯡꯁꯨ ꯄꯥꯏꯈꯤ ꯋꯥꯡꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯀꯤ ꯁꯦꯀ꯭ꯔꯦꯇꯔꯤ ꯂꯥꯏꯁ꯭ꯔꯝ ꯁꯥꯟꯇꯤ ꯂꯩꯃꯅ ꯍꯥꯏꯈꯤꯕꯗ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯅꯍꯥꯁꯤꯡ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯧꯔꯤꯕ ꯏꯆꯥꯁꯤꯡ ꯗ꯭ꯔꯒꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯡꯁꯤꯜꯂꯛꯂꯕ ꯑꯃꯗꯤ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯏꯆꯥ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯃꯅꯤꯄꯨꯔꯗ ꯗ꯭ꯔꯒ ꯌꯣꯟꯕ ꯗ꯭ꯔꯒ ꯆꯥꯕꯁꯤꯡ ꯈꯨꯗꯛꯇꯒꯤ ꯃꯨꯊꯠꯅꯕ ꯉꯁꯤꯒꯤ ꯔꯦꯂꯤ ꯑꯁꯤ ꯆꯠꯄꯅꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯏꯆꯥ ꯏꯁꯨ ꯀꯌꯥ ꯑꯃꯅꯁꯨ ꯃꯅꯤꯄꯨꯔꯗꯒꯤ ꯗ꯭ꯔꯒ ꯃꯔꯨ ꯐꯪꯅ ꯃꯨꯊꯠꯅꯕ ꯂꯧꯔꯛꯂꯤꯕ ꯊꯧꯗꯥꯡꯁꯤꯡ ꯑꯁꯤ ꯑꯆꯨꯝꯕ ꯈꯣꯡꯊꯥꯡ ꯑꯃꯅꯤ ꯏꯆꯥꯁꯤꯡꯅ ꯗ꯭ꯔꯒꯀꯤ ꯃꯥꯌꯣꯛꯇ ꯇꯧꯔꯛꯄ ꯊꯕꯛ ꯊꯧꯔꯝꯁꯤꯡꯗꯁꯨ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯆꯥꯎꯅ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯃꯃꯥꯁꯤꯡ ꯈꯥꯡꯗꯨꯅ ꯂꯩꯕ ꯉꯝꯂꯛꯇ꯭ꯔꯦ ꯃꯔꯝ ꯑꯗꯨꯅ ꯉꯁꯤꯒꯤ ꯈꯣꯡꯆꯠ ꯑꯁꯤꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯃꯈꯥ ꯇꯥꯅ ꯗ꯭ꯔꯒ ꯌꯣꯟꯕ ꯗ꯭ꯔꯒ ꯆꯥꯕꯁꯤꯡ ꯊꯣꯛꯂꯛꯄ ꯇꯥꯔꯒꯗꯤ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯑꯀꯟꯕ ꯑꯦꯛꯁꯟ ꯂꯧꯈꯠꯀꯅꯤ ꯍꯥꯏꯈꯤ ꯋꯥꯡꯖꯤꯡ ꯑꯄꯨꯟꯕ ꯃꯩꯔꯥꯄꯥꯏꯕꯤ ꯂꯨꯞꯅ ꯁꯤꯟꯖꯗꯨꯅ ꯆꯠꯆꯔꯤꯕ ꯔꯦꯂꯤ ꯑꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯏꯕ ꯗ꯭ꯔꯒꯀꯤ ꯑꯁꯤꯒꯨꯝꯂꯕ ꯅꯤꯁꯥ ꯆꯥꯕꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯃꯅꯤꯄꯨꯔꯁꯦ ꯃꯥꯡꯖꯜꯂꯛꯂꯕ ꯇꯨꯡꯒꯤ ꯌꯨꯝꯕꯤꯔꯦꯜ ꯑꯣꯏꯔꯛꯀꯗꯕ ꯏꯆꯥ ꯏꯁꯨ ꯀꯌꯥꯒꯤ ꯄꯨꯟꯁꯤ ꯃꯥꯡꯖꯜꯂꯛꯄ ꯑꯃꯗꯤ ꯅꯣꯡꯃ ꯀꯥꯡꯗꯅ ꯏꯆꯥ ꯏꯁꯨ ꯗ꯭ꯔꯒ ꯆꯥꯗꯨꯅ ꯄꯨꯟꯁꯤ ꯄꯤꯈꯝꯅꯔꯛꯄ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯤꯒꯤ ꯑꯁꯤꯒꯨꯝꯂꯕ ꯃꯃꯥ ꯑꯣꯏꯕꯤꯁꯤꯡꯅ ꯆꯠꯆꯔꯤꯕ ꯔꯦꯂꯤ ꯑꯁꯦ